of government over MDS scam. Governor Nazma had MDS की वाथोक थिगन गवर्नमेंट लौखलग खोंथांग कांग्रेस यावना पॉलिटिकल पार्टी सिना तराम ओखरे मथंग सेदगी हाइक्रू हिदोंबगी थौरंगा मरि लेना पांथोकपा हियांग तानाबदा गवर्नर ट्रॉफी पीरगनी हाइना मणिपुरी गवर्नर नाजमा हेटुलाना फोंदोखरे अमदे इम्फाल जिरी लंबी सेंबगी थबकता कलवर्ड अमसुंग ड्रेन की चपसाबा रिपोर्ट अमा पुथोक्त्रबदे लंबी थिंगलगनी हाइरे ISTV Palming Tabir Mutaram Nocture. Housing of Pugapau Manipur Development Society gi Sel Lana Sijinaki Hibagi Matanga, Mamangi Sarkar Chief Minister Oikiba Okram Ibobi Yauna, New Mangagi Matata, BJP Naluchingba Sarkar Sina, local Liba Kontanga Si Congress Party Nataramna Oi. Asumba Putona Bahona Bada Party Asina Suma Pungpana Sawatgani Haina, NPCC gi Wangang Lusu Oiba MLA Keranjit Na Fundo Clay. FDS ki concern Oiba. Chairman Oibasing, okay, former CM Yauna Masigi investigation Hagadra, FIR Malo, Story Hadna, with party side things with Tare. Using Masigi Matang that we don't know why I'm the comment pinning I let them run the Akoi Mu about Kuding Mak Low in Matakta Matala, even at there. I don't know. Masi Achumba ticket Pada Kaishu Kaide. Tobudabu Maral Laire Lay Amsung Late have the Horan investigation lawyer Kanda of the Kanga the Bene Hoji Hetam of the Kudim Loinamak Lali Chumi Habashimadu Kitang Karihani when of the Hibagi Kitang premature or Bahabatai and the party side the Amabu Amabu assume but he got by Shakodi welcome ni Tobudabu Madu Sina Lale, Sina Chume, Habitu Matam Kitang Chade, Achum Batiga Pagidi, Martinez Madu welcome to another Mina Tamjagi. Regional Party Amori by MPP Nasu Sarkar Sina local Libatabagasi Tagat Pafundui, Masida Michan Sanga Yingdana, Maraleva Singh Chapzaba and Gipangam Topa Singh Panganaba Sarkar Sina, Honabu Haina MPP present or Jugindrona ISTV News the Fungurake. Ebaki Chakotaranga. Tadra Pussian, Crash, and Bonkara. Man Cray has the ticket put on the Paras. I'm a loser, Pussiam, Namaram Sai, Haina, Logji, Lunana Aran the Sing Subsaba Maral Bivum Tui Amadi Majid on the Subsaba Actual local from Tui Haina Tamzage Lunana Kaigumba Makoina Tigali Besida. Akoi Mara Leram Nova Maral Matikchaba, Adam Pangjam Tokuni, Lunana Maduda Maral Ledam Dragasu Akoina Kashunga Lete. Garson Subsan to be high Targadi Akoi Loktaki Amadi Anatambi Loktak Scam Tiakani, Luna who's the MDS ki Tiakan have say Subsaba Madigi Action Nama Action Plan Lunana Akoi Ticket View I will from say MVP Magidi Tamzagi. CPI Deputy Secretary L. Thoirena Fondurapada, Maralova Singh and Goiba Chapsaba Cherak Pinanaba, Sarkana Honabu, Anti Corruption Cell Tamba Katanatana, Landamasida Senza Tumzama Pungpana Tinganganaba, Lok Ayukta Bilsu Tanahalu Haina Fondurake. Hanagi Kwa, XM, Shenari Heavy Kabarda, Pau Lapasakwe, Tavada Yamangak Nasutokti, Tauram Way Henning Agility. Torum Muni Havada Almpaxay Tawudavu Moeshi involved Tori have a city proper Aingoeva Chene Lamakwa Aingoeva Processa Mada Pazana Mo Marintana Tigat Laga Lalambataragadi Magi Kumaral Matungina ko hamong thupa punishment
फंगबदा अखोय दम वामली वेलकम तोई याम सेंगना मियाम की सार्थदा को लेबाक सी शासन तोइबा तारगदी पुनमकु अरानबा तौबा पुनमकु को दंदी पीबा याबा अदु मखलगी सनवी आइनामा लोआयुक्तेसी पास तहनबा अदु यापामदु जिलै मथांग चैदगी हैक्रू हिदोंबगी थौरंगा मरी लेना पांथोकपा हियांग तानाबदा गवर्नर ट्रॉफी पीरगनी हाइना मणिपुर की गवर्नर नाजमा हेटुलाना फोंदोक्रे सनी कुंट्रा मपलक सुबा हैक्रू हिदोंबगी थौरमसी मणिपुर की निंथौले सेंबा सनाजावबसु सरुक याखे अवांग थंगबा माइकैदा सलाम लेकाइदगी सलाम जोनी अमदी खा थंगबा माइकैदा तखेलमम लेकाइदगी पीएस पद्मा कुमार अनिना तेंगमा लेप्तुना हियांग तानाबगी थौरम पांथोके सगोरबन विजय गोविंदा थांगबाता नाट की चनबी अमसुंग लाइसोन तिनसोन की थौरम पांथोकलब मतुंगदा हियांग तानाबगी थौरम पांथोके लेबाकी निंथौ याइफननबा चही खुदिंगी थौरम असि पांथोकपनी हियांग तानाबा अदुदा खा थंगबदा लेप्पा पीएस पद्मा कुमारना अहानबा ओइना थोइखे अमदी अवांग थंगबदा लेप्पा सलाम जोनीना अनिरक सुबा हियांग तानाबदा माइ पाखे मणिपुर की गवर्नर नाजमा हेटुलाना ngasi mahangna haikru hidongbagi thoram masida saruk yaba phangba apenba fawi pangthokliba hiang tanabagi thoram hena mapung phanaba mathang saidagi governor gi mingda governor trophy ama katuna mana piragani haike. Next year we are going to have a governor's trophy. The boat which wins the race, there will going to be a trophy from the governor and some amount we'll keep as their prize. So all the best to everybody and thank you very much. Manipur ki ningthole senba sana zawna mamangda pankhiba ningthau kayana pangthoklamba thauramasi tungi mirolda mayak sengna khangal hoba mathau tai thauramasi chumnagi mitki kumai ama oina pangthokhiba nate laining laishonga mari leinana thauramasi ngasi fawba pangthoraklibani haike. थौरमसी अखोगी यामना लीरबा लोइनाना अखोगी लैबाकी अखोगी कोनुंगी कोई लैबाकी पांथोकबा थौरमसिंगी मनुंगदा मसी लांगमनगी 13 पानबदा पांथोइबा हैक्रुई दोंगबा हाइबसिसु याम मरुओइबा लैबाकी याइफनबा पांथोकबा थौरम अमनी अदुना सिगुंबा थौरमसी आइगी वाखलदा अखोगी मांगहनदाना मागी लेमी मसक हसि सुमना पांथोकतना तुंगी मिरोलदा मसी अखोगी हिंगनबा खंगनबा यामना मथौ तायना दुमाइना खंजे इमा इमोइनु थौगल थौसिल कांगलोब लमलाई चालोंगनसु मंगारक सुबा हियांग तानाबगी थौरम सलमपाता पांथोखरे नाट की ओइबा थौरंगा लोइनना पांथोखिबा हियांग तानाबदा माइ पाकलबा पनादा खुदोल तमदुना इकाई खुमनखे इम्फाल जिरी लंबी सेमबगी थबक तौरिबा एजेंसी सिंग अमदी गवर्नमेंट ना लंबी असि सेमबदा ड्रेनेज अमदी कल्वर्ट की ओइबा चप साबा रिपोर्ट अमा चयोलमगी मनुंगदा खंगनद्रबदी लंबी असि थिंगजिनबा यावना नेशनल प्रोजेक्ट सिंग थिंगबगी खोंजंग चंगसिलगनी हारि मणिपुर प्रेस क्लब पांथोखिबा अमुको अमदी रोंगमई नागा यूथ ऑर्गेनाइजेशन मणिपुर की पाउगी मिफम अमदा वफम असि फोंदोखिबनी अमुको की प्रेसिडेंट देवाना हाईवे असिदा बीआरटीएफ ना चही निफु रोम पॉलिटिक्स तौदुना चथरकलिबा थवोंग अदु नौना नेशनल हाईवे इंफ्रास्ट्रक्चर डेवलपमेंट की मखादा एजेंसी अहुमना अमुक चथरगद्रा हाइबगी चिंगनबा लेरे मरम अदुना लंबी सेंबा असिगी ड्रेनेज अमदी कल्वर्ट की वाफम निमित 3 की मनुंगदा खंगनगदबनी हाइखे मणिपुर गवर्नमेंट चिंग चौखलनगदबनी चिंग चटगदबनी लंबी थोंग सेमननबा 100 डेज प्रोग्राम मयाम अमा अखोय सेमी 100 डेज प्रोग्राम सिदैसिदा होजिकी मयाम अमा सेमगसु ड्रेनेज की पोचिना अखोय लंबी नमदब कैदोब मयाम अम तौदुना खुनगी अखोयगी युमचिंग नमदखिबा अदु लंबी तत्किबा सिना मियाम दे हेना अवाब पीरिबा मयाम चिंजे मसि खंबिरगांदा मणिपुर गवर्नमेंट अमसुंग सेंट्रल गवर्नमेंट ना अखोयगी हाइरिबा कंपनी सिंगसिदा थबक सुरिबा सिंगजे मसि नुमित 3 फाउगी मनुंगदा ड्रेनेज की पोर्शन अदो कल्वर्ट की पोर्शन सिंगजे थबक सुबा होगदमनी कैगुंबा होद्रगदी अखोय रोंगमई नागा यूथ ऑर्गेनाइजेशन अमसुंग अमुको अनिना पुल्लगांदा मसि तोंगान तोंगान बा अखोय खोंगजंग सिंग चंगजिलकनी हाइबसि अखोय मियामदा थमजरी रोंगमई नागा यूथ ऑर्गेनाइजेशन मणिपुर की प्रेसिडेंट सिंगमलुंग दांगुमैना ममांग सही अक्टोबर 16 लुक अनिना लंबी से फिवम यंगसिनबदा बीआरटीएफ ना पॉलिटिक्स तौदुना यामलबा सेल मांगलबा थेंगनखे हौजिक हाईवे से नेशनल हाईवे इंफ्रास्ट्रक्चर डेवलपमेंट की मखादा ममिंग लेरबा कंपनी अहुमना पाइरबनिना
mawong maril chumna semnanabagidamag culvert amadi drainage ki sub-saber report ama khangan binaba Union Ministry of Road Transport Highway and Shipping da haizabadagi marileinaba company sing asida taungnaba khangan khrabasu sub-saber thabak packet pa udre Maramaduna chayol amagi manungda marileinaba sing amadi government na report ama miyam da khangan rabadi khongjam sangshilagani haike IDCL se karigi haujiki drainage amasung culvert semgadova contractor amasung company do kadai da thamige karigi semdabano haibase aikoina hajaningi Malengi mafam kaya da pangthok na bugum Manipur da su Muslim singi senglaba Idul Juha thoram pangthok na kre ngasi masjid rot leiba Jami Masjid da ngasi pangthokre thoram masiga mari leinana Imam Ziauddin Maurubina phongdorakpada ngasi gi numidasi Musalman singi yamna maru oiba numit amani phongdorakhe nangna jiba ma kurban taw haidana dumba ama mapuna sinarki adugi dumba adu haming gumbani maduna kurban taw ki adu mahutani ngasi haming warsu ate sa sal warsu mai mage siar launa nan kurban taw se masage thawai kathop mahuta jan adu thawai du kathopani loina na mai ma angamba lupa paisa da su harum numila sida mali kurbani mal changi kurban taw ben numni asuma soba numila sida ai musliman khudimangna mai mage angamba jani kurbani su tawi mali kurbani su tawi harba su tawrga mapum ha ke khoya ka da sang umukanda mapum ha ni yabi ba misang waina ai khoya se karm musam sanba adunba jannal haiba dugi warisu henbiba Muslim Izalinau Singi Idul Juha Kumina Lakpada North East India Development Party na harau tayamba phongdokle numida sina iramda Manipur amasung awang nongpokta khundaminariba farup khudimak nungsi sanana leiminaduna saukhatpa lamdam ama ohenaba khona minarasi haire ngase pung tararom tabadagi Imphal Jiribam lambi da leiba barak thong gari lantok lanchin toba yakidre haire cement puba tata gari ama hek lantok kibaga thong adugi anchor gi saruk ama tekhibani masina maram oiraga thong asigi nagetta gari kaya panduna leire haire thong sanjinbagi thabak haukhre Imphal Morelambi da lalonpot puraga chatliba gari singi marakta aina yadaba polam kaya puba yawbadagi Jumna lambi asida hingnabagi damak gari chatliba singda awaba kudong sadaba kaya mayoknari haina Imphal Tata DI 207 Owners and Drivers Welfare Association na thador patrol amana khangalakle Association asigi makhada cheliba DI Tata singi oiba mifam pangthoktuna warep kaya laukre hare warep singi manungda Association asigi leiriba DI Tata singna lambi asida aina yadaba polam sing pudaba haina warep nakre kana gumbana warep asigi wangmada thabak taruklabadi gari amadi driver amasung gari gi mapu adu association dagi matam pumbagi oina tanthokpada natana lambi asida gari adu amukhana chalandana ba warep nakre hare hauji aten mabrem tholokjari Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Foreign countries sing the Taubaguna, Iram Damasidasu, Anaboina, world class machines is in Aduna, eye testing facility from Hanjari. Leo, Lamnong Excellency Opticals, Kurai Lamnong Bazaar, Tinchit Road, Imphal East. I saw a comes the Intukjari. I don't swing to here. Dachung in Nona Loans Toraba, Yamna Powerful Oraba, Gari Ready Go, 1 liter island Nissan Pungbiragani, Nasimak Lapiduna, Test Drive Tobiraga, Fort and Convenience Picture Sing Kambiu, Booking the Makaling Simbiro, Standard Robert High Secondary School, Kanchipugi Manakalaiba, Island Nisanda, Pijariba phone number Sida contact Tobiro. Breaking Matung Mutaram Nokchare. More Power Southeast Asia Gilebak Singapore Bahonaramba Pikliba Nupi Masa Home. Anti-Human Trafficking Unit Rasanpur na District Asigi Nupi Police Yauna Kanbangam Haure. Nupi Masa Singasi Tabak Pigani Haina, Mika Halaga Group Ani Tokna Punana Bahonaramba Ecoven Amasufare. Todosida Maru Oida Generiba as an Esther Lankian Mau Tinkan Fai, Sekuntrani Toy, Mapureba, Langon Kima Amadi, Ma Kaluina Ba, Lalgani Hawami, Sekuntrani Toy, Mapureba, Lalvei Saina, Gariadugi driver, Lungkoset Haukip, Sekuntramatoi, Apokpa, Sonkopau, Kanan Veng Pagale.
Matam sangna khulgi lapak ama oina leiraklaba mafam ama naronda patata silamle haina Polestar Club Itingi General Secretary Khairakpam Nabasandrana Paumuisingda phongdokre Manipur Press Club ta pangthokiba Paumuisinga unaba aduda Nabasandrana Iting Village ki lai thangjing manakta leiriba lampakase matam sangna khulasida leiba KS Damu Kouba mioi amana dokhon togduna lakhe KS Damu leikidraba matung mahaki imung manungna leikai gi sanabung ama oinanaba club ta kathorakhe adubu lamasi leikai asimakta da leiba khairakpam gulapi Kouba mioi amana naronda mahaki mingda allotment amma revenue department ki under secretary na ayaba piramke lamasi matangda haukiba in solution ani tarani thoidagi case ama tawnaduna haujuk fawba case loshindana leiribani saragasida case gulapina mahaki mingda lamasi allotment thoklambani 1.36 acre park sauba mafamasi lanai mioi amatagi oiba yaroi sahi kayagi mamangdagi lamhang oina lerakliba mafamasi leikai khulgi sanabung ama semgananaba Polestar Club Itingna kanna honaribani haike acre jibu makoi mi am khaktagi mingda element order thokpai base aikoi kunna yaningde tasengna hairagadi mase makoi hural loyada thokpa element order na lawi lona aikoi bu mangna naba kunmu mangna naba torombaje aikoi tasengna matamda Mari Lainaba Sarkai Mekaidazu, Achumba Bichar Toviwana, Polestar Club Mekaidagi, Punduksari. Kumbi Kendragi Mafam Kayalu Nana Thamnabagi Pandamda Green Revolution Campaign Committee Amade, DYC Kumbina Sinduna, Swasta Pakwarage, Tauram Kumbi Bazada Pantokre. Thormaduda Kumbi Kaitelbu Lu Nana Thananaba Honabada Achoba Thaudang Lauriba Singh MLAS Birana Achamba Kudol Pot Piduna Puning Thawatke School Kharada MLA gi Maikaidagi Dustbin Kusinake Ngasigi Thormaduda Kumbi Municipal Council gi Chairperson and Idesa Vice Chairperson Bobby Chan Kumbi Police Station gi OC T Joy Kumar na Chingba Miyakyan Saruk Yake MLAS Birana Mairoi Singh Amade Miyam Punna Gyan Taminaduna Lu Nanba Kendra Ama Ohenaba Honaminasi Haike Hepatitis ki matang da awareness program ga loina free screening camp among us Brahmapur Bagabati lekai te pangthokre Taramadu da ya school kendra gi MLA TS Secretary Susarugya ke Manipur Network of Positive People amade Yasu Club na punna sinduna pangthokiba tharam aduda miyakyan sarugya ke Kaksing district ki manung na leiba wangu sabalekai gi amatangai raba upper primary school asi ayuki pung taramathoi taraba fawba school asigi oza amata laktabana thong londuna leiriba school mamangda mairoi singna ngaiduna leramba ISTV news na thengnare Mamang thagi tang kuntra da ISTV news ki Bisnupur gi correspondent na mafam aduda chatuna yengslubada thengnarakibani ayamba matamda oza sing pung taramathoi helaga lai hairi mairoi sing school karaklaga oza amata laktabadagi yumda halakpasu yawi hairi midday meal di marak marakta pizai hairi school asigi mafam kaya su phibam sadana leramba thengnarakhe Bisnupur district ki manung chana laiba Kwakta Municipal Council gi ward number 3 ki councillor Minar Janna Maki Ward Manungdagi Khangatlaba Nupi Singda Maki Thagi Phangba Sanfam Singbu Idul Juhaga Mari Lainana Yentokpagi Thoram Ama Pangthokre Masagi Mayumda Pangthokiba Thoram Aduga Mari Lainana Minar Janna Phungthokibada Councillor Ama Oina Mangonda Piriba Thagi Sanfam Asi Hengalakpa Thoklabadi Phangliba Sanfam Khudingmak Ward Asibu Sakot Hananaba Honagani Haike Yamna Waba Laiba Singsida Aina Entoksage Haina Net Tauzake Adubu Aina Ngasi Thoram Anirak Subasida Aina Itsiga Mari Lainana Mi Marfu Drama Toy 91 da Aina Kudon Tamzaban I Hengala Aso I Adum Loina Katok Sagane Lambda Masida Nupiangi Mayapta Sataba Crime Hengalali Haina Miam Nami Pinaring Jereksida Kaibul Police Station Gi Manung Chan Ba Karang Mangema Kongda Nupi Ama Jinganinga Oiba Mongda Tauri Yanduna Siramle Thodosi Hokiba Hingi Nongalamdai Pung Ahum Kare Helakpada Tokibani Laikidrabi Adugi Maming Oinam Ongbi Tanu Devi Kawi Sai Kuntrani Thoram Sure Mapura Bagi Ming Na Chandrababu Kawi
Makoi Tha Tararongi Masanupi Amasu Leide, Mapur Chandra Babu, motorboat service to Muni Hari, Nupamayum Dagi Pangba Paugi Matungina, Makoi Ani Nungai Nadaba Amadi Kana Zainaba Togdok Tokibalete, Narang Su Mausagum Lake Matung dat Nongalam Daida, Masanupi Kapi Haina Yengarubada Tanu, Maki Pamung Dalam Dabadagi, Tinarakpada Yungi Het Nakal the Leba Mange Pambi Amada, Tauri Yanduna Sirambani Hari, Asiba Haksang, Kabul Police na Lokatuna Post Mortem Gidamak Rims Kimok to Tamkre, Nupi Mayungi Maki Dagidi, Tanugi Apopi Santina, Sandra Babu Hariba Maki Masanupi Loba Nupa Asi Mamang Dasu Masanupibu, Tamtina Opi Nabi Batanatana Hat Ketobo Fawu Yaukre, Ta Humlungi Mangda Yumdu that Labang Amlaroi Haiduna, Mapamda Halak Lagalaram K, Maki Misi, Mapurban Hat Organic, Sub Saba, and Gitabak Lokatuna Mihat Pamio, Matik Saba Cherak Pianing Hike. Angonda, Sakshang the labor, some Puragan Pamunda, not so gori met Natra, Angonda Hat Ketorinatra Haiduna. Mana ako'y mayam makubo kanay mayam tugi mamang da mana plaza may nupa sinani atagi amatalay te may nupa no loy tawang haktan ay nasing na jay adu su isa siya adum hatladra masakit du singnay ko patta banina mawado. Relief Center for the Welfare of Differently Able Person Bisnupur Unit na Neri Yuba Kendra Bisnupur ga kusam na duna sapo na masung pisu hidag sabagi taong training program amahokre. Audopagi Taramda Nehru Yuba Kendragi District Coordinator Lisa Marjit, Relief Center for the Welfare of Differently Able Person Bisnupur Unit ki Secretary L. Lakikanta Susarugya ke. Iroisemba Youth Development Club ki Mingda Leiba Iroisemba Community Hall gi Pata Iroisemba Nupi Lai Marup Kauba Amagi Mingda Onsilamba Adu Amuk Hana Club ki Mingda Onsinanaba ngasi pangthokiba miyam gi mifamna warip lokre. Club ki Mingda Leramba Pata Marup Amada Onsilambada Chenabasing Masana Sanjarakpaga Loinana Miyam da Lale Hajagadabani Lekai gi Oiba Yanadriba Fauba Kana Amata Community Hall da Changandaba Hainasu warip lokre. Hauzi amuka natin babrent lokjari. Nasibi suara jengget. Kering bantu dia. Masih kering kau jauh. Sini, yosi kan ini he. Masih yosi di tata tiskoni ne. Aduh di sana lagi mau yang nasin bayam deh. Fitness World, Keshampat Junction, Tidim Main Road. Hakjang Sengna Fana Thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba man. เบรกมาทุ่งดำยามบอกกันตรามนกจริพอท้าสังหายในเมืองทนบานิวส์เว็บเพจสมัครมวยรังคมได้เลยบัด DIPR complex ตาหกดูเครทารมาตุดา IPR กีดีเรคเตอร์เมกาเซนร์กงบมเทเลกราฟปาวเซกีสเปเชียลคอร์เรสปอนเดนต์เคเลนทกจอม CID กี SP สรกไฮบัมกอกตัมสุสรุกยาคีS กอกตัมนะอาหงบ่อามาปุระกิไฮระบดีสังกัมนับมาทุกไตน้องนาหางลิบานิวส์เว็บเพจสินะมณีปูร์สูอัตโตปัสเตสิงกาสังกัมนับงำนับกีตันจาดูพังเลกนิไฮคีเคเลนทกจอมนะปาวอามาจุมนัตตัมบะไฮบสีอะไรบัทบักอามาดินนัตเตหงลังลิบามาตัมกีอิเซลสิดาอารีบะปาวตัมบกีขุทางมุดขีบยาบกีพิบัมสูอรักปะกะลอยนะดิจิทัลเว็บเพจมาหางดกปาสีมาตัมจารีไฮคีIPR กีดีเรคเตอร์เมกาเซนร์กงบมนะมีบรรณาคุณดาเลต้าบาฮุรุปดกีปาวพาวดกพาวจินตรงนับสีนัดกีสรุกอามาออยรมีมาตัมกีมาจุมินะหงบกยาลักปดกีมาสคอมมิวนิเคชันทรกีไฮคีMaksudnya pergi Manipuri lewat, pergi Manipuri lewat pun memang sejauh ini nak ni memang orang sengaja Manipuri ni hang kuat, satu benda news portal nama ni, hai benda Manipuri si kalimu guys, ni memang hang ni, maksudnya hang kita pada hang ni besar portal ni. Manipur Home Guard employees singi wafam Prime Minister na yengsin biduna Supreme Court na pikiba order state government na thabak oina pangtok hanana bagi thabak laukat hanbina ba association na taksin kre issue asida Home Guard singi mihut kangbu amaga Prime Minister gasu unaduna haktheng na waris hanana bagi ayaba amasu pibina ba taksin ke
हौरक्लिबा नारोलसिंगी वाखलोल खंगदोक्तुना मखोइगी लमचत साजत्ता सोइरिबसिंग करिगिनो थिदोकपा मतम ओइरे हाइना कोंथौजम केंद्रगी एमएलए डॉक्टर एस रंजन फोंदोक्रे वाफम असिंग कांगजेबुंग मपाल चाकट खोंथांग लुपना सिंधुना कांगजेबुंग कम्युनिटी हॉल दा पांगथोकिबा बिहेवियरल प्रॉब्लम ऑफ यूथ एंड रोल ऑफ गार्जियन हाइबा टीम दा पांगथोकिबा अवेयरनेस प्रोग्राम दा मांगना फोंदोकिबनी थरमदुदा पद्मश्री नवकेशोर अमदे रिम्स की प्रोफेसर डॉक्टर आर के लेनिन सुसरुग्याकी पद्मश्री नवकेशोरना नहासिंग सेमदोकनबा होनबदा गार्जियन सिंगी थौदांग चावे गार्जियन सिंगना नहासिंगबु लाना लमजिंगनबा माइकई कया लेरिबा असि हाना सेमदोकपा चंगि हाइके डॉक्टर रंजन टेक्नोलॉजी चाउखटपगी मतुंग इना नहासिंगे पुंसी महिंग चाउना अहोंग लाक्ले अहोंगसिंग असिबु अफब माइकईदा पुसननबा पुन्ना होनमिनसे हाइके Mama mapai bapena tu rolong tu dia nanti pergi ni tu bapa. Jangan nama yang semula bapa kenapa? ngasi nongalamdai pung ohum makhairam tabada Pachoi police station gi manung chanba mayang langjing taning makhale kai dagi takhelambam tompoki yumda Manipur police amasung Assam Rifles ki apun bakangbu amna nongmai puthorau haina ki helamba amasung yumnam surjit pu phuram kiba thawongbu yaningdaba phongdok tuna lekai miyamna tompoki thongal da wakanifam phamkre wakanifam aduda mayang langjing semgat sagat luki secretary kangjam ongbi bol kainana phongdokibada tompok lekai asida micham ama oina miyamga punna thabak tawminaduna lejaba misakni masida kanagumba kharana aranba pau pisinduna thawong asi chatharibano haibadu sengdopiu haike jana tamtina phubirakba masi khoi mara paibina nungaite mayang langjing GPG pradhan mirep oiriba tompokna haikibada yumnam surjit lekai asida leminaba maki yumda thabak tawminaba michamni commando amasung Assam Rifles ki apunba kangbu ama laklaga nongmai puthoro natrabadi mirep oiba yaroi haike surjit pu phaduna pukhraga tamthina phuraga maraleramdre haina thadoraki mangonda siriba maralasi asengba puthokpinaba Imphal West Police da wakatkre loinana election commission da state force sijinadanaba thabak lokat haningi haike magadi karigumba le magadi nang bole pa yaroi kholoi amta sinabi hai bada aina phare adudi naine mengi pistol je ai gi phangaba thamame be mi do poro aduga lokhot piro ai bole trasu yai ana aina adu maina hai gi badagi kanoje mokoi hallaga chakhibani sumai tawduna tawbose ai samak thawai changgauna ya janingde District Legal Services Authority Thawal na Saljubala Handloom and Handicraft Cooperative Society Thawal Kiang Sifai mamang lekai ga khusam naduna nomugoiba legal awareness program ama Little Star Higher Secondary School Thawal haukhada pangthokre thoramadu da CGM Thawal A Santa UPF Manipur gi President Ratan Kumar School asiki Principal Y Manglemba su sarugyake Ambagi Hanagi General Secretary B Supriya amasung Thawal OC Rishikesh Sarmana Resource Person oike Raja Rammohan Roy Library Foundation Kolkata Manipur Library Association amasung Kakjing Khunau Athletic and Cultural Organization na punna sinduna numit nini sathagadaba library awareness thoram Kakjing Khunau Community Hall da hodokre thoramatuda Manipur University gi Student Welfare gi Dean Dr. K.S. Tomba Manipur Library Association gi President Kangjam Chauba Kakjing Khunau Municipal Council gi Vice Chairperson K.S. Brajendra Susarugyake India ge numidangda khwaidagi smart oi haiba phone ni hainariba techno mobile manipur da sunga si hodokre pauna kathel da leiba cell point store da pangthokiba thoramadu da distributor kangjam Dinesh Kumar na awang nongboki oina Imphal da ani suba oina techno mobile ase niam da phangana ba hangdokpani haike India's smartest night phone hai mase ngasi ko Imphal launch to ni hana Guwahati Kolkata da han already launched to lai gare hauze sanabagi pau lobirase ngasigi sanabagi pau da November 8 dagi 12 fauba America gi Las Vegas da pangthokadariba
Natural Olympia Bodybuilding Championship ta India ki team senduna saruk yaruna na ba Manipur dagi player tharak na ba Indian Fitness and Bodybuilder Federation na khangalakpagi matungina Manipur Amateur Bodybuilder Association na sinduna September 3 ki nungthil pung ani taba matamda JVC Gym Singjamai Mayangam Naikai da trial selection panthuk lagani masagi foreign passport paiba steroid chizina daba player singna trial sida saruk yaba yagani hari Andhra Pradesh ki Kakinanda Dalaiba Jawaharlal Nehru Technology University da Chathariba All India Sub Junior Ranking Badminton gi chai taramanga makhagi nupa masagi ahum super round da mitoi masa Sarjit Moyang Themna Tamil Nadu gi sanaroibu straight set da maithiba piduna mari super round changkhre Championship asimak da saruk yariba sahi taramanga makhagi nupa masagi kanglupta Manipur gi kengan ba amasung Bonsan Tongbramsu ahum super round da Tamil Nadu amasung Madhya Pradesh ki Lamba Singh maithiba piduna mari super round changkhre amaram da nupa masagi doubles da Sarjit Moyang Them amasung Bonsan Tongbram gi Jurana Telangana gi Timbu straight set da maithiba piduna ahanba round mai pakre All India Football Federation gi miyeng makhada All Manipur Football Association sinduna Sub Junior Girls National Football Championship September 3 tagi Imphal da pangthokani tawramba adu lebaga sigi mfam kaya da singchawna maram oiduna yaithokle hari championship asi naungna matam leplagani hari Imphal West District Football Association sinduna loitang kunok da chathariba Second Division Football League 2017 gi ngasa saniki ba ahanba match da IWSC na KSC bu Panjal amasino da maithiba pikre ani suba match tana UPC na MSC bu Panjal marisino da maithiba pikre Jiribangi Kalimai mandapta chathariba ani suba TS Hera Singh Men's Veteran Kang Tournament ki ngasasani ki match da SAYC Sorok Atingbina Kasar Kang Association bu Panjal tarani thoi taramathoi da thoikre hayeng Dibong GPB amadi Mital Jiribam sanaragani Makatana sanabagi pau brain thomjamdagi fangbigani Sub Junior Boys National Football Championship for North East Zone qualifying round gi Manipur gi ahanba match ta Tripura bu maithiba pikre All India Football Federation gi miyeng makhada All Manipur Football Association sinduna mamang thagi tang kuntra dagi North East State ki taruk Mizoram Arunachal Pradesh Assam Meghalaya Manipur amadi Tripura na saruk yaduna Khuman Lampak Artificial Turf Ground chathariba Sub Junior Boys National Football Championship for North East Zone qualifying round gi ngasi sanakhiba Manipur gi ahanba match ta Tripura bu goal manga sino da maithiba pikibani Manipur gi mai pakibgi goal singadu MK Singh Su Sothena match ki mapal suba madi kuntra tare suba minute goal ani sankhi atopa goal ahum aduna Ilangbam Sandos Kumar Zeles Khangjarakpam mangang amadi Mairembam Zelina match ki nipu manga suba humputara ni suba madi Manipur ni suba minute sankhibani match asida Tripura gi sanaroi Nokobar Jamatia da match conduct tokiba referee na yellow card utki Manipur gi matangi match tha sigi tang marida Meghalaya ga sanagani Chathariba qualifying round asigi hayeng nungtilpung aniga minute nipu manga chatpada Assam amadi Arunachal Pradesh ka sanagani YSC High School na Senior Men and Women State Sobon Championship ki champion oikre
Manipur Sobon Association Sinduna Kumalampak Sports Complex Satarakiba Kunmapal Super Sub Junior Kuntra Super Junior Amadi Kuntranitu Suba Senior State Sobon Championship ngasi lotion kre lotion bagi thoramda hana youth affairs and sports ki deputy director Amadi Manipur Sobon Association ki founder member Aisa Radha Charan Sharma Manipur Sobon Association ki president T.S. Mahendra Pratapna thorom mapusing oike Satarakiba championship asigi ngasi sanakiba senior men's ki aroiba match ta YSC High School na Birambangon College Sombongbu run ahum amada mighty biduna champion oikibani nepi masagi sanakiba match tasu YSC High School na UKC Saiton bu run taramathoi marida mighty biduna champion oike sub junior boys ki winner oraba UKC Saiton run sabtakiba YOC Naharup nepi masagi winner oikiba RK Sanatombi Devi Kendra Vidyalaya run sabtakiba UKC Saiton junior section ki nupa masagi winner oikiba UKC Saiton run sabtakiba YOC Naharup category asigi nepi masagi winner oikiba UKC Saiton amadi run sabtakiba RK Sanatombi Devi Vidyalaya da thorom mapusingna trophy amadi certificate sing piduna pungning thawatki School kungi nupa macha amadi nupi macha arm wrestlers ani kunna saruk yaduna ngasidagi Kawa Community Hall Kawada Manipur Arm Wrestling Association sinduna ani suba inter school arm wrestling meet hokre Hongdopagi thoramda Minister L. Jayendra Kumar amadi hana Minister Oramba Manipur Arm Wrestling Association gi se patron o joina thoram mapusing oike Pangthokadoriba championship asida sahi 13 amadi sahi 13 makhagi nupa macha amadi nupi masana category mari da athoi ahen tanagani ngasi ahubu numiki sahi 13 makhagi nupi masagi KG 95 da KM Blooming Higher Secondary School Khangaboki amom sana chanuna ahanba Khongjom Standard English School gi Sakhira Parvinna Anishuba TG Higher Secondary School gi L Purnima chanuna ahumsu position takhi category asigi KG Yankhi gi pangthokibada Iboton Sana Higher Secondary School gi N Dayanandani amadi TG Higher Secondary School gi L Dhanu Sirina ahanba amadi anishu position takhi KG Humpu Manga gi pangthokibada Wangkai High School gi S Gitana ahanba Khongjom Standard English School gi L Simana anishuba TG Higher Secondary School gi KS Rosni na ahumsu position takhi sahi tramri makhagi nipi masagi tongan ba weight category gi pangthokibada Sacred Heart Higher Secondary School gi TS Konika na ahanba Sandrakhong High School gi T Nandiasuri na anishuba school asigi M Lakshmi na ahumsu position takhi atopa category amada Icon High School gi L Priti na ahanba Ruda Academy gi Elina na anishuba Sandrakhong High School gi K Mona Lisa chanuna ahumsu position takhi category asigi atoba weight category singi pangthokibada Sacred Heart Higher Secondary School gi L Priti na ahanba ST Paul English School gi Alice Khetri mayum na anishuba Standard Robert Higher Secondary School gi L Angelina ahumsuba position takhi atopa category amada Wangkai High School gi ST Revaning Chiruna ahanba Eastern Star School gi M Thoi chanuna anishuba amadi Khongjom Standard School gi N Guni Laimana ahumsuba position takhi system se mase larik khakta angang sing se kan fine jo dana leiragadi larik khakta angang sing se masega padu khakta mo wanhan thamagadi angang sing di local leiba kan di hidden talent local leiba makri potential yam sing se maji phongdok jogum nong jo ba angu sai aduna adun heching jo phongdok nabagi tu di sing se kan encourage to se Directorate of Youth Affairs and Sports na sinduna Kumalampak Hockey Stadium da mamang thagi tang kuntra mathoi dagi sahi 13 makhagi nupa masagi sahi 13 makhagi nupi masa amadi nupa masagi school tarong de na saruk yaduna sathariba S11 inter school Zen and Hockey tournament ki ngasi sanakiba sahi 13 makhagi nupa masagi match da Sarangpat High School Thobal na Nungsup Impal bu Panjal Nepal Sinoda Mighty Bapikre sahi 13 makhagi nupi masagi sanakiba match da Jai Hind High School Impal Isna Sindrel Progressive Home Bisnupur bu Panjal Nepal anida Mighty Bapiki category sigi nupa masagi sanakiba match da Sarangpat High School Thobal na Hianglam High School Kakching bu Panjal Mari amada Mighty Bapikre sathariba tournament asigi hayeng sahi 13 makhagi nupa masagi ahanba semi-final match da Nungsup Impal Sawol Tongba High School Impal West amadi Hianglam High School Kakchinga sanagani anisuba semi-final match da Jai Hind High School Impal East amadi Sarangpat High School Thobal ga sanagani sahi 13 makhagi nupa masagi ahanba semi-final match da Sarangpat High School Thobal amadi Sindrel Progressive Home Bisnupur ga sanagani anisuba semi-final match da Nungsup Impal Sawol Tongba High School Impal West amadi Jai Hind High School Impal East ga sanagani
District Sports Association Bisnupur na sinduna mini stadium Bisnupur da mamang thagi tang konithodi team taramangan group ani thongna khaidukuna sathariba taranithu suba and Balananda Singh Memorial Second Division League ngasi sanakhiba match da AYC na BFC bu goal ahumani da maithibi piki match sida mai pakiba AYC ki goal singadu Milan Mohinlan amadi El Baipuna sankhibani match sida maithikiba BFC ki goal ani du PBU amadi M Sansanna sankhibani Amaronda Association asina sinduna ground asida mamang thagi tang amadagi team tarahumdoina group ani thongna khaidokna sathariba marisuba I Special Devi Memorial First Division Football League ngasi sanakiba match da TYDA tobulna Ilsa Naran Senabu goal ani sinoda maitiba pikre match asida mai pakiba TYDA gi goal singadu El Josidas amadi LPO Bertana sankibani Thagachari makata ba pauda ga sinongmagi oiba engasagi pau phangmigani Ngasigi oikiba ingasagi pauda ICAR Lampel Party ki prepa paugi mating ina ngasigi khwaidagi sakiba Celsius degree kunipal dasmik manga khwaidagi ingba Celsius degree kunithoi dasmik taruk Nukchit yaw ising manilgi sang ayukta sada marputara nitoy nuktilda sada humputara nipal oiki Ngasigi nong suki pagisang swino dasmik ani millimeter ni Haujere bedamaru bapa amukhana MDS ki wathok tikidana ba government na lokhala liba khongthang Congress yauna political party singna taram na okre Matang Saidagi Haikui Dongbagi Thorongamari Lena Pangtok Pahyang Tanabada Governor Trophy Piragani Haina Manipuri Governor Nazma Hatula na Fongdukre. Amadi Imphal Jiri Lambi Sembagi Tabakta Kalvada Masung Drain gets up Saba report Ama Putok Trabadi Lambi Tinglagani Hari. Nasigani I Stephen Episode Palmatang Swishin Jeremy and Kabirba Simbomukana Kurundari. Alia, you came. What about the evening press shoot? Don't worry, let me help you now. What? Shiny hair? But this harsh sun will make your shine go. Just wait and watch. Oh God, the press. But you're not ready. I'm always ready to shine.